Manipur ge hojik oiriba irang asi ngak chenaba center dagi lakhiba rapid action force ke kambuna ngarang nongalamdai pung ani khara helakpa adwaida Moirangkhom Loklaobung da khamduna leiba gari taret yum ama amadi workshop ama thugairamle CCTV camera footage ki matungina rapid action force ke personnel kharana lambi da khamduna leiba car sing adu nung amadi nongmai ge batna thugaiba gi saktam utke ngarang mafum adwaida army ge gari sing check toroga chatlo haiba yade haiba ge wahodage irang thokhiba leiri kari marong ki tamak gari sing yum amadi workshop adu thugai khibno haiba tongan ba section kya dage hanglakle panba yabadi haukiba me kuntere ke numidang su force asima ke mioi ahumna new chekon da leiba dukan ama mai thanabo honaram badagi footage phangbadage makhoi ahum thabak tagi suspend tawkribani makhoi ahum adudi haryana dagi kuldip sonipat dage pradip kumar amadi aligarh dage somdeva aryani Narangi gari gi thawong adu kari marang gino kari sounding ba leibano haiba mafam duki micham miyam na wahang kaya su hanglakli